ꯇꯨꯝꯈ꯭ꯔꯕ ꯑꯉꯥꯡꯗꯣ ꯃꯩ ꯉꯥꯜꯂ ꯇꯨꯝꯃꯔꯣꯏꯅꯦ ꯐꯖꯅ ꯆꯨꯝꯅ ꯇꯨꯝꯃꯣ ꯀꯩꯅꯣ ꯈꯨꯕꯥꯛꯀꯁꯦ ꯈꯤꯜꯂꯤꯅꯦ ꯀꯅꯥꯅꯣ ꯈꯨꯕꯥꯛ ꯆꯩꯗꯣ ꯖꯦꯅꯤꯁꯂꯥ ꯁꯥꯏꯃꯟꯂꯥ ꯃꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯅꯨꯡꯊꯤꯟꯗꯒ ꯇꯨꯝꯃꯕꯣ ꯃꯥꯕꯣ ꯍꯜꯂꯣ ꯍꯪꯕꯁꯦ ꯑꯣꯀꯦ ꯂꯥꯏꯛ subscribe thank you Ramesh Jamadar Okay, para like para tahan
Yes, urgently. Throat funny. थ्रोट फनी। मैंने आपको किसी और की लाइव में भी देखा था। सब्सक्राइब कीजिएगा एक मेरी वीडियो में कमेंट कीजिएगा। शायद आपका चैनल है, मैं ज़रूर रिटर्न करूँगी। थैंक यू। लाइक, सब्सक्राइब। माजुली, कैसे हो? लाइक डन, थैंक यू। माजुली, खाना खाया? क्या खाया? सब्जी, मछली, क्या खाया?
Happy TV, Happy DP. Hi, hi, hello, hello. Thank you. Yeah, money move. Like that. Thank you, thank you. Uitharure. Tomba. Hi, my dear friends. Tomba tumdribo. Ingra tomba.
ꯉꯁꯤꯗꯤ ꯈꯤꯇꯪ ꯏꯪꯕ ꯍꯦꯟꯕ ꯃꯥꯜꯂꯦꯀꯣ. ꯃꯅꯤꯅ ꯇꯥꯇꯣꯝꯕ ꯇꯨꯝꯗ꯭ꯔꯤ. ꯃꯅꯤ ꯇꯨꯝꯗ꯭ꯔꯤꯌꯦ. ꯇꯣꯝꯕꯅ ꯍꯥꯏꯕ. ꯋꯥꯏ ꯇꯤ ꯚꯥꯏꯔꯁꯁꯦ ꯀꯜꯂꯤ ꯐꯖꯅ ꯆꯦꯛ. ꯑꯉꯛꯄ ꯀꯩꯅꯣꯅꯤ. ꯚꯥꯏꯔꯁꯅꯤ ꯃꯁꯤ. ꯃꯍꯤꯛ ꯑꯀꯟꯕ ꯑꯃꯅꯤ. ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯕꯤꯔꯒꯦ? ꯑꯣ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯦ ꯉꯥ ꯑꯇꯥꯎꯕꯒ. ꯑꯅꯤ ꯚꯥꯏꯔꯁꯁꯤꯅ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯑꯩ. ꯇꯨꯝꯕ ꯌꯥꯄꯣꯟꯇꯦꯅꯦ. ꯋꯥꯏ ꯇꯤ ꯄꯥꯏꯔꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯗꯕꯅꯤ. ꯄꯥꯏꯔꯒꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯥꯕꯨ ꯅꯤꯡꯕ ꯇꯥꯕ. ꯁꯤ ꯃꯁꯥꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦ. ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯍꯥꯏꯔꯦ ꯃꯥꯏ ꯗꯤꯌꯔ ꯐ꯭ꯔꯦꯟꯁ. ꯑꯩ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯎꯏꯔꯨꯔꯦ ꯑꯩꯁꯦ. ꯉꯁꯥꯏ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯃꯅ ꯏꯕꯗꯣ ꯄꯥꯔ ꯂꯣꯏꯔꯒ ꯑꯩꯁꯦ ꯀꯅꯥꯝ ꯂꯥꯛꯄꯤꯗ꯭ꯔꯦꯅ ꯎꯏꯊꯔꯨꯔꯕ. ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯒꯗꯕ ꯋꯥꯠꯂꯤ ꯍꯌꯦꯡꯒꯤ. ꯑꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯇꯧꯍꯧꯕ꯭ꯔꯥ ꯃꯅꯤ? ꯅꯍꯥꯟ ꯅꯪ ꯅꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯃꯧꯒ ꯇꯧꯕꯗꯣ? ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯣ. ꯍꯥꯏꯗꯤ ꯄꯥꯛ ꯂꯥꯎꯅ ꯍꯥꯏꯗꯤ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯌꯦꯡꯅꯤꯡꯕ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯌꯦꯕ. ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯏꯗꯣ. ꯇꯣꯝꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯕꯔꯣ? ꯀꯥꯏꯗꯅꯣ? ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛꯁꯨ. ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩ. ꯇꯣꯝꯕ ꯂꯩꯔꯤꯌꯦꯕ ꯍꯧꯖꯤꯛꯁꯨ. ꯃꯅꯤ ꯏꯆꯥꯅꯨꯄꯤꯅꯤ. ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ. ꯃꯥꯒꯤ ꯇꯨꯡꯂꯣꯝꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯕ ꯈꯜꯂꯒ ꯇꯧꯕ ꯌꯥꯝꯅ ꯐꯣꯀꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯣ. ꯌꯥꯝ ꯐꯖꯩ. ꯇꯣꯝꯕꯅ ꯑꯣ ꯍꯥꯏꯔꯦ. ꯑꯗꯩ ꯃꯅꯤ ꯖꯤꯔꯤ ꯇꯨ ꯃꯅꯤꯄꯨꯔ ꯒꯥꯔꯤ ꯊꯥꯔꯕ ꯆꯦ. ꯑꯩ ꯈꯪꯗꯦ ꯃꯅꯤ ꯑꯩ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯅꯤ. ꯑꯩ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯅꯦꯕ ꯂꯝꯕꯤꯗ ꯂꯥꯛꯇꯤꯌꯦ. ꯗꯤꯌꯥ ꯕ꯭ꯂꯣꯛ. ꯍꯥꯏ ꯗꯤꯌꯥ. ꯗꯤꯌꯥꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯥꯝ ꯐꯖꯩ. ꯑꯩꯁꯦ ꯍꯟꯗꯛ ꯌꯥꯝꯅꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯁꯪꯗ꯭ꯔꯦꯕ ꯁꯨꯝ ꯑꯌꯨꯛꯁꯨ ꯅꯨꯡꯊꯤꯟꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝꯅ ꯇꯧꯋꯦꯕ. ꯂꯨꯍꯣꯡꯕꯅꯦ ꯑꯗꯨꯒꯩꯗꯤ ꯍꯩꯖꯤꯡꯄꯣꯠ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯁꯨ ꯂꯩꯕ. ꯃꯊꯪ ꯃꯊꯪ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯌꯦꯡꯗ꯭ꯔꯦ. ꯑꯗꯩꯗꯤ ꯁꯨꯝ ꯆꯤꯟꯕꯗꯣ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗꯒ ꯁꯨꯝ ꯌꯦꯡꯕ ꯊꯦꯡꯅꯔꯨꯕꯗꯣ. ꯗꯤꯌꯥꯁꯨ ꯇꯨꯝꯗ꯭ꯔꯤ. ꯀꯅꯥꯝ ꯇꯨꯝꯈꯤꯔꯣꯏꯗ ꯑꯩ ꯈꯟꯕꯗꯗꯤ. ꯑꯩꯈꯣꯏꯗꯨꯒꯗꯤ ꯀꯌꯥꯝ ꯏꯪꯉꯒꯦ ꯃꯅꯤ? ꯃꯣꯏꯁꯤꯒꯗꯤ ꯂꯣꯏꯅ ꯃꯣꯖꯥ ꯎꯞꯄꯦ ꯂꯣꯏꯅ ꯁꯥꯊꯤꯅ ꯏꯪꯕꯒꯤ ꯃꯑꯣꯡꯅꯤ. ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯑꯌꯤꯡꯕ ꯐꯥꯎꯗ꯭ꯔꯤ. ꯈꯪꯗꯦ. ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯇꯨꯝꯕꯗꯕꯨꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯪꯕꯒꯤ ꯃꯑꯣꯡꯗꯕꯨꯗꯤ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯑꯗꯨꯝ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟ ꯑꯁꯨꯝ ꯌꯨꯝꯗ ꯂꯩꯕꯗꯒꯁꯦ ꯑꯩ ꯌꯥꯝ ꯁ꯭ꯋꯦꯇꯔ ꯂꯤꯠꯇꯦꯕ.
ꯀꯩꯅꯣ ꯚꯨꯠꯂꯣ ꯁꯤꯕꯨ? ꯑꯣ ꯃꯨꯔꯤꯁꯤꯔꯣ? ꯁꯤꯗꯤ ꯀꯩꯅꯣ ꯁꯤ ꯃꯣꯏꯁꯦ? ꯁꯤꯒꯤ ꯃꯣꯏꯒꯤ ꯄꯔꯗꯥꯁꯤꯒꯤ ꯃꯅꯤꯡꯗ ꯀꯩꯅꯣ ꯑꯜꯅꯥ ꯑꯃꯒ ꯂꯩꯕ, ꯑꯜꯅꯥꯗꯨꯒꯤ ꯃꯃꯤꯅꯤ꯫ ꯑꯗꯣ ꯏꯅꯥꯎꯄꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯇꯧꯔꯤꯌꯦ, ꯑꯗꯨꯒꯤ ꯑꯩ ꯁꯨꯝ ꯁꯪꯕꯤꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ꯫ ꯏꯪꯉꯕꯣ ꯕ꯭ꯂꯦꯡꯀꯦꯠ ꯑꯍꯨꯝꯂꯣ? ꯕ꯭ꯂꯦꯡꯀꯦꯠ ꯑꯍꯨꯝꯂꯣ? ꯂꯩꯖꯕꯁꯦ ꯑꯅꯤꯅꯤ꯫ ꯏꯪꯕꯅꯤ ꯕ꯭ꯂꯦꯡꯀꯦꯠ ꯑꯍꯨꯝ ꯂꯣꯜꯂꯤ꯫ ꯏꯪꯕꯅ ꯕ꯭ꯂꯦꯡꯀꯦꯠ ꯑꯍꯨꯝ ꯂꯣꯜꯂꯦ꯫ ꯏꯃꯥ ꯌꯥꯝ ꯏꯪꯉꯕꯅꯦ꯫ ꯁꯤꯁꯇꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ? ꯑꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ, ꯑꯗꯩ ꯉꯥ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯨꯒꯗꯤ ꯑꯇꯥꯎꯕꯁꯦ꯫ ꯑꯗꯩꯗꯤ ꯑꯁ ꯑꯉꯥꯡꯁꯤꯡꯒꯤ ꯍꯋꯥꯏ ꯀꯩꯁꯨ ꯊꯣꯡꯉꯤꯗ꯫ ꯍꯪꯒꯥꯝꯁꯨ ꯈꯔ ꯑꯃ ꯊꯣꯡꯉꯦ, ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ꯫ ꯃꯅꯤꯅ ꯗꯤꯌꯥꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤꯅꯤ ꯏꯆꯦ꯫ ꯑꯣ ꯑꯃꯈꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ꯫ ꯈꯨꯟꯒꯤ ꯏꯆꯦ ꯑꯃꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯑꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯅꯤꯌꯦ ꯌꯦꯡꯉꯨ ꯖꯨꯔꯋꯥꯔ ꯌꯦꯡꯉꯨ ꯃꯦꯂꯥꯗꯒ ꯃꯥꯡꯅꯈꯤꯔ꯫ ꯑꯩ ꯃꯤꯖꯣꯔꯥꯝ ꯔꯣꯗ ꯚꯦꯔꯪꯀꯤꯔꯣ ꯀꯩꯅꯣꯁꯦ ꯃꯅꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯣ ꯍꯣꯏꯅꯦ ꯅꯪꯗꯤ ꯀꯩꯅꯣꯗꯅꯤ, ꯃꯤꯖꯣꯔꯥꯝꯗꯅꯤꯅꯦ꯫ ꯑꯩ ꯚꯥꯞꯁꯤꯒ ꯑꯗꯨꯝ ꯅꯪꯁꯦ ꯀꯁꯥꯔꯗ ꯂꯩꯔꯤ ꯃꯥꯅꯦꯅ ꯈꯜꯂꯨꯔꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯪꯉꯝꯒꯅꯤꯍꯦ꯫ ꯗꯤꯌꯥ ꯍꯣꯏ ꯕꯣꯟꯇꯔꯥꯄꯨꯔꯒꯤ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ, ꯑꯩ ꯊꯣꯛꯂꯒꯦꯀꯣ꯫ ꯍꯣꯏ 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 ꯗꯤꯌꯥ꯫ ꯀ꯭ꯋꯥ ꯆꯥꯔꯨꯕꯒꯤ ꯏꯃꯥ ꯑꯩꯗꯤ ꯂꯥꯏꯐꯁꯦ ꯉꯁꯥꯏ ꯃꯤ ꯑꯃꯒꯤ ꯑꯃ ꯌꯥꯎꯕꯗ ꯀꯣꯛ ꯉꯥꯎꯔꯦꯕ ꯀ꯭ꯋꯥ ꯆꯥꯕꯩ꯫ ꯑꯩꯁꯨ ꯀ꯭ꯋꯥ ꯆꯥꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯏꯁꯨ ꯂꯥꯁ ꯑꯃꯈꯛꯀ ꯇꯧꯈꯤꯗꯣꯏꯅꯤ꯫ ꯊꯣꯏꯊꯣꯏ ꯇꯨꯝꯈ꯭ꯔꯕ ꯑꯉꯥꯡꯗꯣ? ꯃꯤꯖꯣꯔꯥꯝ ꯅꯠꯇꯦ, ꯕꯥꯝ ꯇꯤꯔꯤꯁꯤꯕ ꯚꯒꯥ ꯕꯖꯥꯔ ꯍꯥꯏꯅ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯣ? ꯕꯥꯝ ꯇꯤꯔꯤꯁꯤꯕ ꯍꯣꯏꯅꯦ ꯇꯥꯕꯨꯗꯤ ꯇꯥꯔꯦꯗ꯫ ꯃꯅꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯂꯣꯏꯔꯦꯍꯦ ꯅꯍꯥꯟꯒꯩꯗꯤ ꯌꯨꯝꯗ ꯂꯩꯉꯩꯗꯗꯤ ꯑꯣ ꯍꯋꯥꯏ ꯆꯥꯏ ꯏꯆꯦꯗꯤ꯫ ꯑꯩꯗꯤ ꯏꯔꯣꯟꯕ ꯃꯣꯏ ꯇꯦꯂꯤꯄꯨꯋꯥ ꯉꯥꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯛꯈꯥꯝꯗꯪ ꯆꯥꯅꯩꯌꯦ ꯂꯨꯄꯥ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨꯕꯣ ꯀꯥꯎꯔꯦ ꯀꯩꯅꯣꯝ ꯍꯧꯗꯣꯛꯑꯝꯕꯗꯣ꯫ ꯑꯣ ꯐꯣꯟꯁꯦ ꯅꯍꯥꯟꯒꯩꯗꯤ ꯌꯨꯝꯗ ꯂꯩꯉꯩꯗꯅꯦ ꯅꯨꯡꯊꯤꯟꯗꯩꯒ 100% ꯂꯣꯏꯔꯦ꯫ ꯁꯤ ꯂꯥꯛꯑꯒ ꯍꯧꯖꯤꯛꯇꯕꯨ 50% ꯑꯣꯏ ꯂꯩꯔꯝꯃꯤꯅꯤ꯫ ꯆꯦ ꯎꯃꯣꯔꯣꯛ ꯑꯀꯪꯕ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯃꯅꯤꯄꯨꯔꯗ? ꯑꯩ ꯈꯪꯗꯦꯕꯣ, ꯍꯪꯉꯨꯗꯦ꯫ ꯑꯩ ꯍꯪꯕꯨ ꯑꯀꯪꯕꯒꯗꯤ ꯃꯣꯏ ꯑꯇꯦꯛꯄꯅꯤ ꯑꯗꯨꯝ
ꯎ ꯃꯣꯔꯣꯛꯒꯨꯝꯕꯗꯤ ꯄꯨꯔꯛꯀꯅꯤ ꯑꯣꯏꯔꯗꯤ ꯇꯣ ꯉꯥ ꯑꯗꯩꯗꯤ ꯃꯣꯏꯁꯤꯗ ꯆꯥꯅꯕ ꯀꯩꯅꯣ ꯍꯋꯥꯏ ꯃꯨꯕꯤ ꯑꯗꯩ ꯉꯁꯥꯏꯗꯨꯅ ꯀꯔꯤꯅꯣ ꯀꯩꯅꯣꯝꯈꯛꯅꯤ ꯃꯣꯏꯅ ꯏꯔꯣꯜꯂ ꯆꯥꯕ ꯄꯣꯠꯇꯣ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯨꯔꯛꯀꯅꯤ ꯁꯣꯏꯕꯨꯝꯁꯨ ꯄꯨꯔꯛꯀꯅꯤ ꯈꯔ ꯈꯣꯏꯖꯨꯝꯂꯣ ꯗꯥꯏꯔꯦꯛꯇꯤ ꯍꯥꯏꯔꯒꯦꯀꯣ ꯎꯗ꯭ꯔꯕꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣ ꯃꯅꯤ ꯅꯪꯁꯨ ꯂꯥꯏꯞ ꯊꯥꯎꯅꯦ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒꯦ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯄ꯭ꯔꯦꯃꯤꯂꯥ ꯇꯨꯝꯈ꯭ꯔꯕ ꯅꯪ ꯅꯆꯥ ꯅꯨꯄꯤ ꯑꯃ ꯎꯔꯦ ꯑꯇꯩ ꯑꯉꯥꯡ ꯀꯌꯥꯅꯣ ꯃꯅꯤ ꯇꯤꯟ ꯀꯩꯗꯧꯔ ꯊꯥꯅꯤ ꯃꯣꯏꯅ ꯁꯨꯝ ꯌꯦꯡꯉꯤꯍꯦ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯣ ꯅꯨꯄꯥꯗꯨꯗꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗ ꯌꯥꯎꯗꯔꯣ ꯑꯝꯐꯥꯎ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯎꯈ꯭ꯔꯕ ꯚꯤꯗꯤꯑꯣꯗ ꯀꯥꯎꯔꯦ ꯑꯩꯕꯨ ꯅꯨꯄꯥꯗꯣ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯅꯨꯄꯥꯗꯣ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯊꯕꯛ ꯃꯐꯝꯗ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯄꯨꯟꯅ ꯂꯩꯇ꯭ꯔꯣ ꯑꯉꯥꯡꯁꯤꯡꯒ ꯑꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯣ ꯃꯁꯨ ꯅꯨꯄꯥ ꯑꯍꯜꯅꯤ ꯍꯥꯏꯅ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯣ ꯐꯩꯅꯦ ꯐꯩꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯆꯥꯎꯔꯦꯅꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯏꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯑꯩꯅ ꯁꯣꯝꯗ ꯅꯦꯠꯁꯦ 50% ꯂꯣꯏꯔꯤ ꯀꯥꯏꯅ ꯍꯔꯥꯎꯔꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 7 ꯕꯦꯇ꯭ꯔꯤꯗꯤ 5 ꯈꯛꯇ ꯉꯥꯏ ꯂꯩꯔꯝꯃꯦꯅꯦ ꯅꯨꯄꯤ ꯑꯍꯨꯝ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯣ ꯅꯨꯄꯤꯅ ꯀ꯭ꯂꯥꯁ 3 ꯗꯥꯏꯅꯦ
ꯑꯣ ꯆꯥꯎꯔꯦꯍꯦ ꯅꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯕꯗ ꯑꯩꯗꯤ ꯀ꯭ꯂꯥꯁ 5, 6 ꯇꯝꯒꯗꯧ ꯃꯥꯜꯂꯨꯔꯦ꯫ ꯄꯥꯔꯣ ꯑꯩ ꯅꯪ ꯁꯪꯕꯤꯔꯤꯅꯤ꯫ ꯍꯧꯖꯤꯛ 11:10 ꯇꯥꯔꯦ 11:10 ꯑꯣ ꯈꯔ ꯊꯦꯡꯅ ꯇꯨꯝꯈ꯭ꯔꯦꯕ ꯍꯥꯏ ꯏꯇꯥ ꯃꯣꯃꯤꯇꯥ ꯋꯦꯜꯀꯝ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯃꯣꯃꯤꯁꯨ ꯇꯨꯝꯗ꯭ꯔꯤ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯌꯨꯇꯨꯞ ꯇꯧꯕ ꯃꯤꯅ ꯀꯩꯁꯨ ꯉꯟꯇꯥꯅ ꯇꯨꯝꯕ ꯌꯥꯄꯣꯟꯇꯦ꯫ ꯏꯇꯥ ꯃꯅꯤꯄꯨꯔ ꯀꯝꯗꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔꯁꯤꯗꯤ ꯆꯥꯔꯨ ꯆꯥꯔꯨꯕ ꯂꯣꯏꯅ ꯍꯥꯎꯏ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯇꯥꯎꯟꯗꯒꯤ ꯈꯨꯡꯒꯪꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯇꯥꯎꯟ ꯍꯥꯏꯗꯤꯅꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕꯁꯤꯗꯤ ꯃꯣꯏ ꯍꯦꯛ ꯒꯦꯠ ꯍꯥꯡꯉꯛꯄꯒ ꯒꯥꯔꯤꯌꯣ ꯀꯔꯤꯌꯣ ꯀꯔꯥꯎ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯤꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯑꯍꯥꯡꯕ ꯑꯣꯏꯅ ꯇꯧꯔꯒ ꯈꯨꯡꯒꯪꯒꯨꯝꯕ ꯀꯩꯅꯣꯝꯁꯦ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯉꯣꯟꯗ꯫ ꯍꯥꯏ ꯃꯅꯤ ꯍꯥꯏꯔꯦ ꯃꯅꯤ ꯀꯧꯔꯦ꯫ ꯆꯥꯛ ꯇꯣꯛꯄꯇ ꯉꯥꯏꯔꯤ ꯌꯥꯝ ꯊꯦꯡꯅ ꯆꯥꯏ ꯏꯇꯥ ꯍꯣꯏꯁꯦ꯫ ꯑꯉꯥꯡꯁꯤꯡ ꯂꯥꯛꯅ ꯆꯥꯛ ꯆꯥꯏ ꯉꯁꯤ ꯑꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯥꯛꯏꯁꯦ ꯏꯕꯨꯡ ꯑꯅꯤꯒ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒ ꯑꯗꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯑꯩꯈꯣꯏ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏ ꯇꯔꯨꯛ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯅꯠꯇꯦ ꯑꯅꯤ ꯑꯃꯗꯤ ꯁꯤꯗꯅꯤꯅ ꯂꯩꯗꯣ ꯑꯩꯈꯣꯏ ꯃꯉꯥꯅꯦꯕ ꯂꯥꯛꯄꯗꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯂꯣꯏꯅ ꯐꯥꯡꯈ꯭ꯔꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩꯌꯦ꯫ ꯃꯣꯏꯒꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯅꯨ ꯊꯣꯡꯉꯦꯕ ꯉꯥꯅꯨ ꯊꯣꯡꯉꯦꯗ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯇꯧꯕꯗꯣ ꯑꯗꯨ ꯆꯥꯏ ꯑꯩꯅ ꯍꯋꯥꯏꯁꯨ ꯑꯃ ꯊꯣꯡꯈꯤ꯫ ꯎ ꯃꯣꯔꯣꯛ ꯑꯀꯪꯕ ꯍꯣꯡꯂꯗꯤ ꯀꯦꯖꯤ ꯑꯃ ꯑꯅꯤ ꯆꯥꯅꯕ ꯄꯨꯔꯛꯎ ꯍꯥꯏꯒꯦ ꯇꯧꯕꯤ ꯑꯗꯨꯅ ꯍꯪꯂꯤꯃꯤ ꯃꯃꯜ ꯍꯣꯏ ꯃꯣꯔꯣꯛꯁꯦ ꯐ꯭ꯂꯥꯏꯠꯇ ꯄꯨ ꯌꯥꯗꯦ ꯍꯥꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯒꯤ ꯕꯦꯒ ꯑꯆꯧꯕꯗꯒ ꯅꯝꯁꯤꯜꯂꯒꯗꯤ ꯌꯥꯕ ꯃꯥꯜꯂꯦꯕ꯫ ꯑꯗꯣ ꯈꯖꯤꯛ ꯈꯔ ꯑꯣꯏꯔꯗꯤ ꯐꯤ ꯃꯔꯛ ꯅꯝꯁꯤꯟꯗꯣꯏꯃꯤꯗꯅ ꯑꯗꯣ ꯌꯥꯝꯃꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯕꯦꯒ ꯂꯩꯗꯅ ꯑꯄꯤꯛꯄ ꯕꯦꯒ ꯑꯗꯨꯒꯗꯤ ꯑꯃꯨꯛꯅꯦ ꯃꯣꯏꯅ ꯆꯦꯛ ꯇꯧꯕꯗ ꯍꯦꯛꯇ ꯃꯣꯏꯅ ꯀꯩꯀꯩ ꯌꯥꯎꯒꯦꯅ ꯌꯦꯡꯉꯛꯑꯦ꯫ ꯏꯆꯦ ꯃꯣꯃꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯃꯅꯤꯅ ꯑꯗꯩꯗꯤ ꯃꯃꯤꯠꯇ ꯃꯅꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯩꯗꯤ ꯃꯃꯤꯗꯥꯅ ꯉꯥ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯃꯅꯤꯅ ꯋꯥꯎ ꯉꯥꯅꯨ ꯊꯣꯡꯕ ꯍꯥꯎꯔꯅꯤ ꯏꯪꯕꯁꯤꯗ ꯑꯗꯨꯗꯒꯤ ꯍꯗꯅ ꯃꯣꯔꯣꯛ ꯄꯨꯕ ꯌꯥꯏ ꯏꯁꯥꯒ ꯂꯣꯏꯅꯕꯗꯤ ꯑꯗꯨ ꯑꯣꯏꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯐꯤ ꯃꯔꯛꯇ ꯅꯝꯁꯤꯟꯕ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯕ ꯅꯍꯥꯟ ꯑꯩꯈꯣꯏ ꯌꯨꯕꯤ ꯄꯣꯔꯛꯄꯅꯦꯕ ꯌꯨꯕꯤ 10ꯃꯨꯛ ꯄꯨꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ 9-10ꯃꯨꯛꯁꯦ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯑꯗꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯨꯝꯃꯜꯂꯦ ꯀꯥꯏꯅ ꯌꯨꯕꯤ 3ꯈꯛ ꯑꯩꯈꯣꯏꯒꯤ ꯕꯦꯒ ꯃꯆꯥꯗ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯂꯧꯊꯣꯛꯑꯕ ꯋꯥꯅꯤ ꯃꯣꯔꯣꯛ ꯄꯨꯕ ꯌꯥꯏ ꯏꯁꯥ ꯉꯥꯅꯨ ꯍꯥꯎꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯈꯦꯜ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯉꯥꯎꯈꯠꯂꯛꯏꯃꯤ ꯅꯪꯁꯨ ꯅꯍꯥꯟꯋꯥꯏ ꯉꯥꯎꯔꯝꯕꯗꯣ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯉꯥꯎꯈꯠꯂꯛꯏꯕ ꯅꯨꯃꯤꯠꯇ ꯋꯥꯏ ꯌꯨꯕꯤ ꯄꯨꯕ ꯌꯥꯗꯦ ꯏꯁꯥꯒ ꯂꯣꯏꯅꯅ ꯑꯗꯨꯅꯤ ꯂꯧꯍꯧꯔꯦ ꯃꯣꯏꯅ ꯊꯨꯒꯥꯏꯅ ꯆꯥꯔꯝꯃꯅꯤ ꯌꯨꯕꯤꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯁꯥꯏꯠꯇꯩꯒ ꯌꯨꯕꯤꯗꯣ ꯑꯝꯇ ꯄꯤꯊꯣꯔꯛꯑꯣ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏ
ꯑꯗ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯃꯣꯏ ꯇꯨꯕꯤꯟ ꯇꯥꯊꯣꯛꯀꯦ ꯇꯧꯅꯦ ꯅꯨꯡꯉꯥꯏꯅ ꯀꯣꯏꯔꯤꯗꯣ ꯀꯣꯏꯗꯅ ꯑꯦꯜ ꯕꯤ ꯇꯧꯔꯅ ꯂꯩꯔꯤꯗꯨꯅ ꯁꯨꯝ ꯇꯧꯔꯤꯃꯤ ꯀꯩꯗꯧꯔꯦ ꯑꯩꯁꯨ ꯑꯍꯩ ꯁꯥꯔꯤꯃꯤ ꯀꯩꯅꯣ ꯑꯦꯜ ꯕꯤ ꯊꯥꯕ ꯆꯦ ꯑꯦꯜꯕꯤꯒ ꯚꯤꯗꯤꯑꯣꯒ ꯗꯣꯂꯔ ꯆꯞ ꯃꯥꯟꯅꯗꯦ ꯚꯤꯗꯤꯑꯣ ꯇꯧꯕ ꯁꯥꯊꯤꯅ ꯀꯥꯟꯅꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ ꯑꯩ ꯆꯤꯡꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯁ ꯇꯥꯏꯝꯗ ꯗꯣꯂꯔꯗ ꯆꯤꯡꯕ ꯑꯩꯗꯤ ꯚ꯭ꯌꯨꯁꯇꯨꯁꯨ ꯀꯥꯍꯟꯒꯦ ꯌꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕꯁꯦ ꯑꯗꯨꯒ ꯃꯣꯏ ꯖꯥꯝ ꯖꯥꯝꯅ ꯃꯤ ꯂꯥꯛꯄ ꯀꯨꯏ ꯀꯨꯏꯅ ꯊꯥꯕ ꯃꯤꯒꯤꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯅ ꯊꯥꯏꯁꯤꯁꯤꯅꯦ ꯅꯣꯡꯉꯥꯜꯂ ꯌꯦꯡꯕꯗ ꯗꯣꯂꯔ 1 ꯅꯣꯡ ꯐꯥꯗꯣꯛꯅ 2ꯒꯨꯝꯕ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯩ ꯍꯦꯟꯅ ꯀꯥꯗꯦꯕ ꯏꯇꯥ ꯃꯃꯤꯇꯥꯒꯤꯗꯤ ꯀꯌꯥꯝ ꯀꯥꯒꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ 1 ꯅꯠꯇ꯭ꯔꯒ 2 ꯁꯨꯃꯥꯏꯅ ꯇꯧꯏ ꯚꯤꯗꯤꯑꯣꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯐꯖꯅ ꯐꯝꯅ ꯇꯧꯕꯗ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯅ ꯀꯥꯏꯑꯕ ꯆꯦ ꯇꯈꯦꯜꯁꯨ ꯇꯨꯝꯗ꯭ꯔꯤ ꯑꯩ ꯍꯥꯏꯗ꯭ꯔꯣ ꯇꯨꯝꯃꯣꯏ ꯀꯩꯁꯨ ꯑꯗꯩꯗꯤ ꯑꯩ ꯇꯨꯝꯒꯦ ꯇꯧꯕꯗ ꯅꯨꯄꯤꯁꯤꯅ ꯇꯧꯔꯝꯃꯤꯁꯦ ꯎꯔꯕ ꯇꯨꯝꯕ ꯌꯥꯔꯣꯏ ꯅꯪ ꯑꯩ ꯑꯣꯂꯥꯡ ꯊꯥꯗꯗꯕꯨꯅꯦ ꯐꯦꯟ ꯊꯥꯗꯅ ꯎꯪꯉꯤ ꯏꯪꯊꯝꯊꯥꯁꯤꯒꯗꯤ ꯇꯨꯝꯕꯨꯗꯤ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯑꯣꯏꯁꯨ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅꯕꯨ ꯍꯦꯟꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯃꯅꯤꯅ ꯖꯨꯕꯤꯗꯣ ꯆꯥꯕ ꯂꯣꯏꯅ ꯂꯩꯕꯥꯛ ꯑꯣꯟꯗꯣꯏ ꯇꯧꯔꯝꯂꯅꯤ ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯔꯝꯃꯅꯦꯕ ꯃꯣꯏ ꯂꯦꯝ ꯃꯥꯡꯍꯜꯂꯝꯗꯣꯏꯔꯣ ꯏꯇꯥ ꯇꯈꯦꯜ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯏꯇꯥ ꯃꯅꯤ ꯂꯩꯕꯥꯛ ꯑꯣꯜꯂꯝꯃꯅꯤ ꯂꯩꯕꯥꯛ ꯑꯣꯜꯂꯝꯃꯅꯤ ꯍꯥꯏꯌꯦ ꯑꯦꯛꯗꯝ ꯑꯩꯒꯤ ꯆꯦ ꯇꯈꯦꯜꯁꯨ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯋꯥꯔꯛꯈ꯭ꯔꯝꯃꯤ ꯏꯁ ꯃꯥꯗꯤ ꯀꯩꯗꯧꯔꯨꯅꯦꯒꯦ ꯄꯦꯁꯔꯕꯨ ꯋꯥꯡꯍꯧꯗꯦ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏꯞ ꯃꯌꯥꯝꯗꯣ ꯐꯖꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯩ ꯑꯗꯨꯃꯥꯏꯅꯒꯗꯤ ꯉꯝꯖꯗꯦꯍꯦ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯇꯧꯕ ꯋꯥꯅꯤ ꯏꯇꯥ ꯍꯥꯎꯕꯅꯤ ꯑꯍꯥꯎꯕꯅꯤ ꯍꯥꯏꯕ ꯌꯦꯔꯨꯝꯗꯣ ꯍꯥꯎꯕꯅꯤ ꯏꯪꯊꯝꯊꯥꯗ ꯁꯤꯒꯨꯝꯕꯁꯦ ꯆꯥꯅꯤꯡꯕꯅꯤ ꯃꯥꯅꯦ ꯈꯔ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏꯟꯖꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯔꯣꯝꯕ ꯉꯁꯥꯏ ꯁꯤꯡꯖꯨ ꯂꯩꯔꯛꯏ ꯑꯝꯇꯪ ꯆꯥꯊꯕꯁꯤꯗꯤ ꯑꯩꯅ ꯑꯗꯨ ꯂꯐꯨ ꯁꯤꯡꯖꯨ ꯑꯣꯏꯔꯝꯃꯦ ꯏꯇꯥ ꯃꯃꯤꯇꯥ ꯂꯐꯨꯒ ꯑꯣꯏ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯀꯣꯕꯤꯒ ꯌꯥꯎꯗꯦ ꯂꯐꯨꯅꯦ ꯍꯋꯥꯏ ꯃꯇꯣꯟꯅꯦ ꯀꯩ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯑꯥꯂꯨ ꯃꯇꯦꯛ ꯃꯇꯦꯛ ꯁꯥꯡ ꯇꯧꯔꯒ ꯇꯥꯎꯊꯕꯤꯗꯣ ꯑꯗꯨꯒ ꯇꯧꯔꯒ ꯆꯦ ꯃꯨꯅꯤ ꯍꯥꯏꯅ ꯃꯅꯦꯝ ꯃꯧꯕꯥꯡꯅ ꯆꯦ ꯃꯣꯃꯤ ꯀꯧꯔꯦ ꯅꯣꯛꯏꯌꯦ ꯑꯗꯨ ꯂꯩꯕꯥꯛ ꯑꯣꯜꯂꯝꯃꯅꯤ ꯑꯩꯗꯣ ꯃꯅꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯀꯅꯨ ꯅꯧꯍꯧ ꯅꯧꯅ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯀꯅꯨ ꯍꯥꯏꯌꯦ ꯃꯅꯤ ꯃꯥꯒꯤ ꯍꯧꯈꯤꯕꯗꯣ ꯀꯉꯥꯎꯅꯕ ꯃꯇꯝꯗꯣ ꯏꯇꯥ ꯇꯦꯁ ꯑꯩ ꯑꯣꯟꯗ ꯊꯝꯒꯦ ꯀꯣꯟ ꯐꯦꯡꯒꯤꯒꯦꯀꯣ ꯍꯣꯏ ꯅꯪꯅ ꯀꯣꯟ ꯐꯦꯡꯕꯗꯅꯦ ꯏꯇꯥ ꯃꯃꯤꯇꯥ ꯑꯩ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯗꯣ ꯅꯨꯄꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯪꯅ ꯀꯣꯟ ꯐꯦꯡꯕ ꯑꯗꯩ ꯅꯣꯏꯒꯤ ꯇꯥ ꯇꯣꯝꯕꯅ ꯅꯪꯅ ꯀꯣꯟ ꯐꯦꯡꯅ ꯂꯣꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯅꯕ ꯍꯥꯏꯅ ꯐꯃꯨꯡ ꯑꯗꯩꯗꯤ ꯀꯥꯡꯈꯟ ꯅꯨꯡꯈꯟ ꯁꯦꯝꯕ ꯑꯗꯨ ꯇꯧꯍꯜꯂꯣꯑꯣ ꯍꯥꯏꯗꯣ ꯑꯩꯅ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯗꯅꯕ ꯂꯐꯨ ꯁꯤꯡꯖꯨ ꯍꯥꯎꯕꯅꯤ ꯑꯗꯨꯅꯤ ꯂꯐꯨ ꯁꯤꯡꯖꯨ ꯑꯣꯏꯔꯝ ꯇꯥꯔꯦꯕ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯆꯨꯝꯅꯩ ꯁꯤꯡꯖꯨ ꯑꯣꯏ ꯃꯥꯥꯟꯅꯦꯅ ꯂꯩꯖꯔꯤꯃꯤ ꯑꯩꯗꯤ ꯂꯐꯨ ꯑꯣꯏꯔ ꯂꯩꯔꯝꯃꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯑꯋꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯊꯝꯕꯥꯜꯅꯨ ꯕꯁ ꯑꯦꯛꯁꯤꯗꯦꯟ ꯚꯤꯗꯤꯑꯣꯅ ꯑꯗꯨꯝ ꯌꯥꯈꯔꯦ ꯑꯣ ꯅꯪ ꯉꯁꯤ ꯐꯅꯦꯛ ꯀꯌꯥ ꯂꯩꯔꯒꯦ ꯐꯅꯦꯛ ꯂꯩꯗꯦꯍꯦ ꯑꯩꯅ ꯐꯤꯗꯨꯞ ꯂꯩꯔꯤꯉꯩꯗꯁꯨ ꯈꯔꯗꯤ ꯎꯠꯂꯝꯕꯅꯦꯕ ꯑꯩ ꯐꯤꯗꯨꯞ ꯂꯩꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯞ ꯊꯥꯍꯧꯗ꯭ꯔꯕ ꯈꯪꯗꯤꯌꯦ ꯐꯤꯗꯨꯞ ꯀꯩꯀꯥ ꯂꯩꯕꯗꯣ ꯋꯥꯔꯧꯅꯨ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯋꯥꯔꯧꯗꯦ ꯍꯥꯏꯕ
ꯅꯣꯏ ꯇꯥ ꯇꯣꯝꯕ ꯀꯩꯗꯧꯔꯤꯒꯦ? ꯃꯅꯤꯄꯨꯔꯁꯦ ꯑꯩꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯄ ꯐꯪꯗꯣꯏꯕ ꯈꯪꯗꯦ꯫ ꯑꯝꯇ ꯂꯥꯛꯎꯅꯦ ꯀꯣꯏꯊꯁꯤ ꯀꯩ ꯀꯩꯅꯣ ꯃꯐꯝ ꯂꯩꯔꯤ ꯂꯥꯏꯐꯝ ꯃꯐꯝꯒꯗꯣ ꯀꯔꯝꯕ ꯑꯩ ꯆꯠꯇ꯭ꯔꯤꯅꯦ ꯑꯩꯁꯨ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯎꯝ꯫ ꯑꯍꯤꯡꯗ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯂꯗꯦ ꯕꯤꯅꯣꯠꯁꯨ꯫ ꯕꯤꯅꯣꯠ ꯑꯞꯂꯣꯗ ꯇꯧꯔꯛꯏꯕꯣ? ꯈꯪꯗꯦ ꯕꯤꯅꯣꯠꯇꯣ ꯅꯍꯥꯟ ꯏꯈꯪ ꯈꯪꯉ ꯑꯩꯅ ꯑꯩ ꯊꯨꯡꯉꯕꯒꯤ ꯂꯣꯏꯔꯛꯇꯅ ꯑꯩ ꯋꯥꯔꯦꯅ ꯇꯟꯊꯅ ꯁꯨꯝ ꯂꯩꯔꯒ ꯀ꯭ꯋꯥꯁꯨ ꯆꯥꯖꯔꯝꯃꯦꯕ ꯑꯩꯁꯦ ꯏꯈꯪ ꯈꯪꯍꯧꯗꯉꯩ ꯃꯥꯁꯤꯅꯦ ꯃꯥꯗꯤ ꯊꯣꯡꯅ ꯂꯥꯛꯑꯒ ꯖꯨꯔꯝꯗꯥꯏꯗ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯗꯣ ꯃꯅꯤꯄꯨꯔꯗ ꯃꯥꯗꯤ ꯑꯗꯨꯒꯤ ꯂꯥꯏꯞꯇꯣ ꯊꯦꯡꯅꯔꯨꯗꯣ ꯈꯪꯉꯤ ꯌꯥꯅꯤ ꯑꯩ ꯂꯥꯛꯑꯦꯅ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯤꯅꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯀꯗꯣꯝꯗꯅꯣ ꯂꯝꯕꯤ ꯀꯗꯣꯝꯗꯅꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯉꯩ ꯇꯧꯔꯒꯅꯦ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯒꯩꯅꯦ ꯆꯪꯉꯛꯄꯗꯅꯦ ꯃꯥꯗꯤ ꯑꯗꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃ ꯁꯨꯝ ꯂꯥꯛꯑꯖꯥꯠꯅꯤꯅꯦ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯝ ꯇꯧꯔ ꯆꯪꯉꯛꯑꯦꯅꯦ ꯃꯥꯅ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯑꯩꯅ ꯑꯝꯇꯪ ꯆꯦꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯅ ꯋꯥꯔꯤ ꯁꯥ ꯂꯩꯔꯦ꯫ ꯏꯇꯥ ꯑꯩꯒꯤꯗꯤ ꯆꯥ ꯑꯣꯏꯅ ꯂꯣꯟꯕꯤꯔꯛ ꯂꯣꯛ ꯊꯨꯡꯉꯦ ꯑꯗꯨꯒꯤ ꯆꯥ ꯑꯁꯥꯕ ꯑꯃ ꯊꯛꯀꯦ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯛꯄꯗ ꯏꯃꯥꯏꯕꯦꯝꯃ ꯂꯣꯛ ꯌꯥꯝ ꯊꯨꯡꯅꯔꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯂꯣꯛ ꯊꯨꯡꯅ ꯑꯔꯨꯝ ꯈꯔ ꯈꯔ ꯍꯧꯔꯦ ꯍꯥꯏ ꯏꯅꯝꯃꯁꯨ ꯂꯣꯛ ꯊꯨꯡꯉꯦ ꯑꯔꯨꯝ ꯍꯧꯔꯦ ꯍꯥꯏ ꯃꯣꯏ ꯑꯅꯤ ꯇꯧ ꯂꯩꯔꯦ ꯑꯩꯇ ꯉꯥꯏꯔꯦ ꯈꯔ ꯀꯜꯂꯤꯁꯦ꯫ ꯏꯇꯥ ꯑꯩꯒꯤꯗꯤ ꯑꯅꯤꯅ ꯎꯅꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯁ ꯑꯩꯈꯣꯏ ꯕꯤꯅꯣꯠ ꯚꯥꯏꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗꯇꯕꯨ ꯀꯩꯅꯣꯝꯃ ꯏꯆꯝ ꯆꯝꯕ ꯑꯄꯪꯕꯒ ꯃꯥꯟꯕꯩ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯑꯁ ꯏꯁꯇꯥꯏꯜꯒ ꯇꯧꯔ ꯃꯁꯝꯒ ꯖꯟ ꯖꯅꯥ ꯁꯨꯃꯥꯏꯅꯒ ꯇꯧꯅꯒ ꯆꯪꯉꯛꯏꯅꯦ꯫ ꯌꯥꯝꯅꯒ ꯀꯩꯅꯣ ꯑꯣꯏꯅ ꯏꯁꯇꯥꯏꯂꯤꯁꯀ ꯑꯣꯏ ꯌꯥꯝ ꯐꯖꯩꯑꯕ꯫ ꯇꯈꯦꯜꯅ ꯅꯣꯏꯗꯤ ꯁꯦꯕꯥ ꯀꯌꯥꯝ ꯐꯪꯅꯩ ꯀꯣ ꯂꯥꯏꯕꯛ ꯐꯕꯤ ꯉꯥꯛꯇ ꯍꯣꯏ 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 ꯅꯣꯏ ꯅꯨꯄꯥꯗꯨꯅ ꯆꯤꯛꯀꯦꯟ ꯊꯣꯡꯕꯤ ꯆꯥꯛꯈꯨꯝꯗ ꯑꯗꯒꯤ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯅꯉꯣꯟ ꯃꯇꯦꯡ ꯄꯥꯡꯉꯤꯗꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯣ? ꯍꯥ 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 ꯏꯇꯥ ꯇꯈꯦꯜ ꯍꯥꯏꯁꯤꯅꯤ꯫ ꯃꯅꯤꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯅꯥꯝ ꯎꯅꯗ꯭ꯔꯤ ꯔꯕꯤꯒ ꯆꯥꯔꯒ ꯄꯦꯟꯖꯩꯒ ꯎꯅꯔꯦ ꯑꯣ ꯑꯩꯁꯨ ꯀꯅꯥꯝ ꯎꯅꯗ꯭ꯔꯤ ꯇꯥꯏꯕꯪꯗ ꯕꯤꯅꯣꯠ ꯃꯉꯥꯏꯔꯦ ꯑꯗꯨ ꯇꯧ ꯑꯩꯁꯨꯅꯦ ꯕꯤꯅꯣꯠꯇꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯒꯦ ꯀꯥꯏꯅ ꯑꯩꯁꯦ ꯍꯩꯇꯦ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯣ ꯃꯇꯦꯛ ꯑꯃꯈꯛ ꯉꯥꯡꯉꯤꯉꯩ ꯉꯥꯡꯉꯒ ꯇꯧꯔꯤꯉꯩ ꯇꯧꯔꯒꯅꯦ ꯁꯦꯀꯦꯟ ꯑꯃꯒ ꯐꯥꯎꯗꯦ ꯉꯝꯖꯗꯦꯗ ꯑꯩ ꯃꯤꯡꯁꯦꯜ ꯅꯣꯛꯏꯌꯦ ꯑꯗꯨꯅꯤ ꯗꯨꯛꯆꯥꯝ ꯇꯠꯇꯦꯁ ꯚꯤꯗꯤꯑꯣꯅ ꯁꯈꯤꯅꯤ ꯃꯥ ꯂꯥꯛꯑꯝꯕꯅꯤ ꯑꯩ ꯍꯦꯛꯇ ꯀꯥꯎꯋꯦ ꯉꯁꯤꯁꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯇꯥꯇꯣꯟ ꯂꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯑꯗꯨ ꯇꯕꯨ ꯚꯤꯗꯤꯑꯣꯒ ꯇꯧꯖꯥꯏ ꯑꯗꯨ ꯚꯥꯞ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯆꯈꯤ ꯂꯣꯏꯔ ꯅꯤꯡꯁꯤꯡꯉꯛꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯎꯅꯔꯦ ꯑꯣ ꯇꯈꯦꯜꯅ ꯍꯥ ꯍꯥ ꯇꯧꯕꯕꯨꯗꯤ ꯉꯁꯤꯒꯤ ꯌꯦꯔꯨꯝꯗꯣ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯅꯣꯏ ꯍꯦꯔꯣꯗꯨꯅ ꯆꯥꯛ ꯊꯣꯡꯉ ꯅꯪꯅꯒ ꯅꯥꯀꯜꯗ ꯏꯁꯩꯒ ꯁꯛꯊꯔꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤꯗꯣ ꯀꯥꯎꯔꯕꯣ ꯑꯣꯟ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯐꯦꯡꯉꯨ ꯁꯪꯉꯒꯗꯤ ꯏꯔꯛꯎ ꯁꯪꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯟꯗ ꯂꯩꯒꯦ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯕ ꯇꯧꯕꯗ ꯀ꯭ꯋꯥꯒ ꯆꯥ ꯐꯪꯕ꯭ꯔꯣ ꯏꯪꯊꯝꯊꯥꯁꯤꯗꯤ ꯆꯥꯛ ꯇꯣꯛꯂꯛꯄꯩ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃ ꯁꯥꯔꯗꯤ ꯈꯔ ꯈꯔ ꯅꯥꯀꯣꯡ ꯑꯗꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯒꯠꯂꯤꯗꯅ ꯑꯩꯁꯤꯗꯤ ꯃꯣꯏꯁꯤꯗ ꯀ꯭ꯋꯥ ꯆꯥ ꯐꯪꯉꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯀ꯭ꯋꯥ ꯑꯁꯪꯕꯗꯣ ꯐꯨꯠꯇꯣꯛꯑꯒ ꯐꯧꯗꯣꯛꯑꯒ ꯄꯨ ꯂꯥꯛꯑꯦ ꯈꯪꯕ꯭ꯔꯥ ꯄꯅꯥꯒ ꯇꯧꯅ ꯑꯗꯨ ꯆꯥꯔꯦ ꯔꯣꯕꯤꯇꯥꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤꯅꯤ ꯅꯣꯡꯃ ꯐꯥꯎꯕ ꯁꯛ ꯎꯅꯗ꯭ꯔꯤ ꯑꯣ ꯎꯅꯗ꯭ꯔꯤꯕ ꯕꯤꯅꯣꯠꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯦ ꯅꯪꯅ ꯏꯉꯥꯎ ꯉꯥꯎꯕꯅꯦ ꯚꯤꯗꯤꯑꯣꯒ ꯂꯧꯍꯧꯕꯒꯤ ꯋꯥꯔꯤꯅꯤ ꯕꯤꯅꯣꯠꯅ ꯄꯥꯏꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯃꯥꯅ ꯃꯣꯕꯥꯏꯜꯒ ꯄꯥꯏꯁꯤꯜꯂꯛꯑꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯃꯥꯅ ꯚꯤꯗꯤꯑꯣꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯑꯗꯩ ꯊꯣꯛꯂꯛꯄꯗꯤ ꯄꯥꯏꯔ ꯂꯥꯛꯑꯖꯥꯠꯅꯤ ꯃꯥꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯒꯦ ꯍꯧꯅ ꯄꯥꯔꯛꯎ ꯇꯦꯁ ꯀꯣꯟ ꯌꯥꯝꯅ ꯌꯥꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯐꯦꯡꯗꯦ ꯃꯣꯏ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯁꯨꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏ
ꯑꯩ ꯂꯩꯔꯦ ꯉꯁꯤ ꯃꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯕꯩꯁꯨ ꯑꯩꯗꯝ ꯕꯦꯁꯤꯟꯒ ꯄꯤꯛ ꯊꯜꯂꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯑꯉꯥꯡꯅꯤ ꯑꯣ ꯊꯦꯡꯂꯅ ꯆꯦꯟꯈ꯭ꯔꯦ ꯑꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯁꯤꯡꯂ ꯅꯪꯕꯨ ꯀꯣꯟ ꯐꯦꯡꯉꯦꯒ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯏꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯁꯇꯔ ꯑꯩꯁꯨ ꯂꯥꯛꯑꯦ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯃꯃꯥ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯃꯥ ꯍꯥꯏꯅ ꯇꯧꯗꯣꯔꯦ ꯇꯧꯔꯤ ꯂꯥꯁꯇ ꯂꯥꯏꯖꯥꯟ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯐꯦꯡꯒꯦ ꯇꯧꯔꯤ ꯋꯥꯔꯤꯁꯤꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕ ꯏꯃꯥ ꯏꯕꯦꯝꯃ ꯔꯣꯕꯤꯇꯥ ꯀꯧꯏꯌꯦ ꯔꯦꯕꯤꯇꯥ ꯑꯗꯨꯗꯤ ꯃꯃꯥꯁ ꯀꯤꯠꯆꯦꯟ ꯍꯥꯏꯔꯒ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯦꯟꯅꯦꯜ ꯃꯃꯤꯡꯅ ꯃꯃꯥ ꯍꯥꯏꯅ ꯀꯧ ꯂꯩꯇꯏꯅꯦ ꯏꯇꯥ ꯃꯃꯤꯇꯥ ꯐꯦꯡꯕ ꯍꯧꯈ꯭ꯔꯕꯣ ꯆꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯒꯦ ꯁꯦꯝꯃꯣ ꯁꯦꯝꯃꯣ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦꯅꯦ ꯉꯁꯥꯏꯅ ꯆꯥꯔꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯌꯦ ꯇꯈꯦꯜ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯑꯩꯈꯣꯏꯕꯨ ꯂꯥꯏꯕꯛ ꯐꯕꯤꯅꯦ ꯁꯣꯝꯗꯅ ꯃꯥꯏ ꯅꯨꯄꯥꯅ ꯏꯟꯖꯥꯡ ꯊꯣꯡꯕꯤꯅ ꯉꯁꯤꯇꯁꯨ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯂꯥꯏꯕꯛ ꯐꯕꯤꯅꯦ ꯏꯆꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯅꯤ ꯕꯥꯏ ꯕꯥꯏ ꯅꯣꯏ ꯄ꯭ꯔꯦꯃꯤꯂꯥꯁꯤꯅ ꯅꯣꯡꯃꯐꯥꯎ ꯅꯣꯏꯒꯤ ꯂꯥꯏꯞꯇꯒ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯊꯦꯜꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯆꯥꯛꯀꯧꯏꯑꯕ ꯑꯗꯨꯒꯤ ꯉꯥꯅꯨ ꯊꯣꯡꯉꯦꯕ ꯉꯥꯅꯨ ꯍꯩꯅꯕ ꯆꯥꯗꯦꯗ ꯅꯨꯄꯤ ꯀꯥꯡꯕꯨꯗꯤ ꯆꯥꯗꯦꯗ ꯃꯣꯏ ꯅꯨꯄꯥ ꯀꯥꯡꯕꯨꯁꯤꯡꯗꯣ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯣꯏꯗꯤ ꯆꯥꯏꯑꯦꯕ ꯑꯗꯣ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯦ ꯑꯗꯩ ꯃꯣꯏꯒꯤ ꯉꯥ ꯕꯖꯥ ꯍꯋꯥꯏ ꯑꯃꯁꯨ ꯊꯣꯡꯉꯤ ꯍꯪꯒꯥꯝꯁꯨ ꯊꯣꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯃꯨꯠꯈꯤꯗꯣꯔꯦ ꯉꯥꯏꯔꯦ ꯃꯨꯠꯈꯤꯕ ꯃꯇꯝꯗ ꯇꯣꯛꯑꯣꯕ ꯍꯥꯏꯅꯤ ꯃꯃꯥꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯇꯥꯔꯦꯅꯦ ꯉꯥꯅꯨ ꯄꯜꯂꯛꯀꯅꯨ ꯆꯦ ꯇꯤꯟꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯦ ꯍꯌꯦꯡꯃꯨꯛ ꯉꯥꯅꯨ ꯆꯥꯔꯨꯔ ꯆꯠꯊꯔꯒꯦ ꯍꯥꯏꯁꯤꯅꯤ ꯃꯣꯏꯗꯤ ꯀꯩꯅꯣꯒꯁꯨ ꯆꯥꯏꯅꯤ ꯉꯥꯅꯨꯗꯨꯒꯤ ꯃꯅꯨꯡꯒꯤ ꯃꯔꯤ ꯃꯔꯥꯡꯒ ꯆꯥꯏ ꯍꯥꯞꯄꯤꯅꯦ ꯃꯣꯏꯗꯤ ꯀꯤꯖꯩꯍꯦ ꯃꯔꯤ ꯃꯔꯥꯡ ꯑꯗꯨ ꯑꯗꯥꯒ ꯍꯥꯞꯄꯤ ꯑꯩ ꯇꯟꯒ ꯁꯞꯖꯤꯒ ꯉꯥ ꯆꯥꯔꯦ ꯇꯟꯒ ꯁꯞꯖꯤ ꯉꯥꯒ ꯆꯥꯔꯦ ꯉꯥꯁꯨ ꯆꯥꯏꯕ ꯇꯟꯒ ꯁꯞꯖꯤꯒ ꯆꯥꯏꯕ ꯑꯣ ꯇꯟꯒꯁꯤꯅ ꯅꯍꯥꯟꯋꯥꯏꯗꯤ ꯇꯟꯒꯁꯦ ꯆꯥꯅꯤꯡꯉꯝꯕꯅꯦꯕ ꯇꯟ ꯆꯥꯔꯒ ꯇꯣꯛꯅꯤꯡꯗꯕ ꯑꯃ ꯇꯧꯈꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯍꯣꯏ
ꯑꯗꯨ ꯑꯅꯤꯃꯛ ꯇꯨꯝꯈ꯭ꯔꯕ? ꯇꯥꯇꯟꯁꯦ ꯊꯕꯛ ꯀꯜꯂꯦꯕ. ꯍꯧꯔꯤꯉꯩꯗ ꯋꯥꯁꯤꯜꯂꯛꯏ. ꯃꯣꯏ ꯅꯨꯄꯥ ꯀꯥꯡꯕꯨꯗꯤ ꯇꯟ 5-6 ꯆꯥꯒꯦ ꯍꯥꯏꯌꯦ ꯏꯃꯥꯏ ꯄꯦꯝꯃ. ꯇꯈꯦꯜꯗ ꯋꯥꯟꯊꯈ꯭ꯔ ꯃꯥꯜꯂꯦ. ꯃꯃꯤꯇꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯃꯥ ꯀꯟꯅ ꯀꯣꯟ ꯐꯦꯡꯉꯤꯃꯤ. ꯀꯣꯟ ꯐꯦꯡ ꯇꯥꯔꯤꯕ. ꯈꯔ ꯀꯟꯅ ꯄꯥꯔꯛꯎꯀ ꯍꯥꯏꯕꯅꯦꯕ. ꯁꯤꯁꯇꯔ ꯊꯕꯛ ꯂꯣꯏꯔꯕꯣ ꯍꯥꯏꯁꯤꯅꯤ. ꯊꯕꯛꯀ ꯀꯔꯤꯝ ꯂꯩꯇꯦ ꯐꯃꯨꯡꯗ ꯍꯤꯞ ꯂꯩꯁꯤꯅꯤ. ꯃꯣꯏ ꯀꯣꯟꯗꯨꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯣꯟ ꯐꯦꯡꯕꯤ ꯐꯦꯡꯒꯅꯤ ꯍꯥꯏꯌꯦ. ꯑꯗꯨꯁꯨ ꯐꯦꯡꯗ꯭ꯔꯦ. ꯏꯅꯥꯎꯄꯤꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ. ꯃꯣꯏ ꯄꯣꯔꯤꯈꯥꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ. ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯪꯕꯤꯕ ꯑꯣꯏꯅ ꯁꯨꯝ.
ꯊꯣꯏꯊꯣꯏ ꯍꯌꯦꯡ